अयुक पुंग निपान रोम ताबा मतमदा इम्फाल ईस्ट डिस्ट्रिक्ट की लमलाई पुलिस स्टेशन की मनुंग सनबा सैजांगदा बोम अमा पोखाइख्रे थौदोक अदुदा मियोय अमत्ता असोक अपन यावखिबा लैते थौदोक थोकफमदा पुलिस की कांगू संगसिंदुना येंगसिनख्रे By Christian Education and Literature Department of Rongmei Naga Baptist Association na sinduna numit manga ni supna satharakiba Sunday School Teachers Orientation Camp ngasi Rongmei Naga Baptist Association Center Church Imphal da loisinkre JDU ki Vice President Prasant Kishore amadi General Secretary Paban Barma Party asigi satna kanglon gi wangmada thabak tawi haibagi maralda ngarang party asidagi tanthokre National Democratic Front of Bodoland gi tongan-tonganba factions marigi lammi sing ngasi Guwahati gi Guwahati Medical College Auditorium da pangthokpa thauramda Chief Minister Sarbanand Sonowal amadi Finance Minister Himanta Biswa Sarma khutlai thadotuna sangzathre ngasi Bharat ki mafam kayada laikhidraba Jati Mapa Mahatma Gandhi na laikhidabagi humdragani thoi suba kumol thauram lamdam asidasu tongan-tonganba political party amadi lanai lup kayana sinduna pangthoknari Naga Santigi Wari Waroisin puraknabagidamak ngasi Dimapur gi Sumuke Dimada leiba police complex da Nagaland ki governor su oiriba RN Rabiga NSCN IM gi lusingba ti ais muibaga wari sanaba haukre Lamdam asigi nupi football sanaroi Ngangom Bala Scots Club Rangers FC da yaukre mahak na malem gi professional football da sangba ngambi India gi ahanba nupi football sanaroi oire